Furup ani ki marakta lengnari ba yengthinabagi machet ase thamoinungdagi lauthoktriba makhai Manipur gi miyam mahusagi punsida hanjilakpa wagadi haina Manipur gi Governor Anusuya Uike na phongdokre wafam ase National School of Drama New Delhi amadi National School of Drama TIE Wing Tripura ga khutsamnadna Kenzonglang amasong Manipur Lengaki Social Welfare Department na silaga for Mental Health Development haiba theme da numit 15 ni chupna chatharakiba Summer Children Theatre Workshop 2024 loishinbagi thoramda mahakna phungdokibane Manipur University of Culture ge Vice Chancellor Professor Paunung Gunindrona preside tawduna lamboi khongnang khongde leiba Manipur Trade and Expo Center da hangba relief camp ta pangthokpa thoram adada Governor Anusuya Uike na hai Irang asina maram oiraga lanjena riba miyam masa masagi maram damda mahusagum tangdu leitana lehange hairabade furup ani ki marakta lengnariba yengthinabagi machet ase thamoinungdige lothokpa mathau tai Irang asina maram oiraga lanjena riba miyam relief camp singda adumak leiba haibasi oithoktabane Manipur miyam na hojek mayokna riba awabagi fibam ase mahaksu chapchana khange yummai chakibadagi matam sangna mayumda hanjinba phangdabagi chaina amade macha masu sing kari oihaugadage haibagi wakalon kaya sina awaba potum amapuri haibase khangdabanate oiriba fibam ase makhatana leitanaba mahaki maikedagi so center ki luchingba singa tanaduna angamba thakta hotnade Manipur lengak nasu hiramasida tawbuyaba thabak thauram sing pangthoknaba tattana paw faunade Hauzik relief camp sing da changjapam lawriba miyam makoi ki imung manungga punna leiminaba yanaba colony oina leiba yagadaba housing society ama semgatnabaki thaurang khanaba leide Governor Anusuya Uike na makhatana hai Kenzonglang na thodang lawraga relief camp sing da changjapam lawriba angang singgi summer camp ama pangthokpa si afaba khongthangni ngasi angang singgi maithong da tariba harawbagi mami ase urubada aduki matek nungai bafawi angang haibasidi tunggi yumbini makhogi pukning wakhal nungai na thamba haibasi aduki matek mathautai angang sing nungai na thamba haibase aikhoi khuding makki thodang oihanse apaba mahai masen apaba lichat sajat amadi apaba marup mapang singa loina handuna makoibu achumba lambida puna bahonase makoina Fariba makai leibak ase mangjal thaba musung chawkhatpa haibadu purakpa ngamgadoribani haina Governor Anusuya Uike na makhatana phongdokhe सरकार से केंद्र सरकार राज्य सरकार से समय समय पर आपके बारे में क्या किया जा सकता है जितनी जल्दी आपको एक परमानेंट एक स्थायी व्यवस्था हो जाए जहां आप लोग फिर से जिस तरीके से पहले रहते थे वैसे ही आपका वो स्थायी घर हो जाए आपके बच्चों को अच्छी शिक्षा मिले आपका अपना परिवार में एक अच्छा रोजगार की व्यवस्था हो जाए ये तमाम चीज़ों को लेकर मैं ये बात के लिए शासन प्रशासन केंद्र सरकार और सब लोगों से मेरी बातें चल रही हैं और मैंने कहा है कि बहुत सारे लोग को जो आर्थिक मदद हो रही है आवास के लिए मगर वो वहाँ पर जाकर उनके लिए आज भी बनाकर रहना बड़ा मुश्किल है Thauram adubu preside tawkiba Manipur University of Culture ge Vice Chancellor Professor Paunum Gunindrona hai Hauziki oiriba fiba masida angang singe mental health develop tawhanba haibase tangai fadaba amane asigumba summer camp asina angang singi wakalunda karigumba awonba kharedi leiramgani haibase mahakki thajabane Punsi haibasidi awanungai adimak yanaraga chatpa maramda madubu mayoknaba ngamnaba hotnase adubu khwaidagi maru oiribadi awa ana kaya leirabasu punsi asi momon minok amaga luinana hinbadune awanungai haibasidi matamgi matung ina adumak haukigadaba ngaktani haina Paunam Gunindrona makata ke Angang singi mitra mangani iba asingwa workshop pangthok iba asing pandam ama sungsoi tunan legal lekum sui taisu legal na ina khaje adu maroi pandam di asingma ngasigi mane yu kongliba kaya kongliba sa awana kya suyawi amdi tangdu leka dawa awana kaya masu opaya dum thingnari asingma
ꯂꯥꯟꯅꯤꯡꯂꯕ ꯑꯋꯥꯅ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯔꯤꯕ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 35ꯅꯤ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯗꯤꯕꯦꯂꯞꯃꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯗꯤꯕꯦꯂꯞꯃꯦꯟ ꯃꯁꯤ ꯑꯁꯤꯒꯨꯝꯕ ꯁꯝꯃꯔ ꯊꯤꯌꯦꯇꯔ ꯋꯥꯔꯛꯁꯣꯞ ꯑꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯉꯁꯥꯏ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ